Chief Election Officer Manipur gi Lamjing Makhada Houkhiba May Kuntra Dagi YUMNAM Changduna CHATHARAKHIBA Special Intensive Revision SIR gi Draft Publication THOUBAL District ki OINA Mari LEINABA ERO SINGNA NGASI FONGLAGNI HAINA District Election Officer THOUBAL YUMNAM ROBITA IAS na FONGDORAKLI ngasi FONGDORAKLI draft publication asigi matangda District Election Officer gi thau puriba Deputy Commissioner THOUBAL YUMNAM ROBITA FONGDORAKPADA THOUBAL District ki apunba voter masing asi lakh aniga lising mapanga chatuka kunipan amadi masigi manungda nupa voter lakh amaga lising tareka chatrika kutra taret aduga nupi voter na lakh amaga lising tareka chanipan ga humdra humdoini Mahagna Makata na FONGDORAKPADA THOUBAL District ki enumeration form singda chada chama masa masada yohanki masig manungda electoral chada maudraga tarukada speed humfum ga nipan form collection tawba ngamkhre aduga elector lising taruka chamapan yankhai ki form di collection tawba ngamkhidare masigi manungda voter lising ahumga chani ga manga di laikhidraba voter singi masigi manungda voter chamri ga yankhai taruk ki thiba khangkhidre aduga THOUBAL District ki permanent shift tawkraba voter masingna lising ani ga chanipan ga anini aduga electoral roll da ming ani yawba voter masingna chahom ga kunthra ni thoini aduga sign tawba haiba ya sign taw haiba yadaba voter masingna humdra ni thoini hairi ngasi fongliba draft publication asigi claim and objection date na ngasi dagi August 3 fawbani claim and objection ki hearing September ani fawba chathagani Final publication na September fongani maramaduna kanagumana masigi ming yaudravadi haidiba date asigi manungda Mari LEINABA ERO DC THOUBAL natraka CEO Manipur da claim and objection tawba yagani masigi damakta DC THOUBAL gi room number 29 da helpline ama hangduna leiri masigi helpline number na 1950 ni Assembly constituency na tarukni akoi THOUBAL da club 2,09,628 electors manungda 1,01,737 na nupani nupi na 1,07,873 third gender na 18 noinalai akoi enumeration form se loinamak 100% distribute taujai aduga the 96.68% na digitized tawi 2,671 aduga akoi 6,957 di akoi collect tawba ngamdre basi collect tawba ngamdriba maram sidi lahidraba mising bising ahumga chaniga manga adagi thiba khangdaba singna chamli ga yankhai taruk adi pura permanently shifted id akoi THOUBAL district te hongdokraba aduga constituency du te hongdokhibena bising aniga chanipan ga ani adagi di akoi already enroll haidi anirak hanjana duplication oina enroll tawamba sing chahumga kunthai thoi ama thengnei akoina duga topa sign tawya tabagumba dei khangdaba khotaba topa mayam amana 72 aduna total 6,975 forms je koi collect tawba ngamjatre aduga atai di loinama collector ga koi digitize tawgare akoi masa yaro mayam na loinama draft application je koi ngasi tang banga da fongani aduga koi claims and period objection se akoi si timing se akoi tang manga ngasi dei horaga August ki tang 9 ho saista any claims and objection akoi chitha hore akoi wat hore ming soire mai pai ming soire natraga sagai mabana lale adu akoi yaurak tikari kino chitha nanda bo loina mak se koi si manung tha ma si gi manung sida claims and objection masa gi yaro da hana claims and objection tawbiu yaro na solve to wangam daro matungda akoi district election office da akoi da claims and objection apply to biro si same timeline dani aduga akoi district na amu from district level da akoi na si problem je solve to wangam da ki chief electoral officer appeal patal le da online na dum submit to ya dani si claims and objection se si matam si da to biu adu notice phase akoi dispose tawba dagidi keno tawba singje koi claim tarpa singje koi hearing tawba adagidi notice tharaga si chunne lali whatever akoi na tawba maram sina ama si dagi hauraga September ki tang ani bauda claim ni amana akoi ai ming ya hodre haidi kari gi ming ya hodri noina
hearing tauba natragana si korom da laigare karamba polling station chathre khotkare haiba myam do dispose tawnaba se akoi si tha September ki tang ani bok tawgani aduga final publication je koi September ki tang taruk sida phongani SIR ki si chaisa mayam na sigi date mayam se phasana ningjang view karigino haibada sidai hindokra di koi na claim jan objection to lawjaba ngamoi aduna akoigi helpline amasu set up tawjai akoigi district election office da room number 29 first floor district election office THOUBAL da helpline number na 1950 general public ni anybody any akoi keno leiba complaint leiba any akoigi objection tawningba any keno grievances leiba singdo sai sa loina ma akoi 1950 sida